Foreign Sida Leijare, when my mom people can't in minutes. Khongjom na Chatpa, Sinajaga don't listen up. I was from the Tongan Tongan later. Going as he got the Togodanate, Matangi, Hadazo talking, Tanga program on the bike like a life. Don't just need to know Matung Tabatasu, a Pabado you, and I yelled the boy you, pushing Sambo you, Adoga, Sigumba home the Kayada, the like the Lara Kayada, and Mating Togoto, Matang Tobungamboy. I see how I got Nasunane, Matung, Awana, Amadane, and what Mating Pamangam voice I gave up from the river. Which about already here, but I'm sound, a woman, and I have to go. Bo, Nasuni, Amayam the Bat, and the Bakara, could all tell Jerry. Yam Matun Yam Tong Bozegi. and I, teaching me, I'm the right and I own it. He jammy and a punchin and I and the out of my yapana. But then I lay boy on I. Ahal Maktada Aigi channel asibu yengbiriba viewers khudimakpu malengamba sorokhabna khurumjari mayamda ina video asigi screen da uhonjariba asi Office of the Resident Superintendent Swadar Grades Sibanagar Khongjom hariba Khongjom da leiba old age home asida leiriba Kana Leijadraba Ahal sing habadi Kana Leijadraba Ahal singi mafumda aikoi gi tingi saitagi ngamjaba khudol pot khara pibagi habadi khusinabagi video oidoini makha taba asi mayam puna yeminarasi Dama ko ise tagi mo busat paneba. Dari dari kalau itu mana harus tahu nih. Tahu juga yang itu. Jangan mau ya pergi lagi. Ini bikin tuh malam lagi yang besar mana yang. Ini lagi lagi ada tangan. Ini lagi waktu macam. Koi Kana Leijadraba Ahal singi damukta kudol pot khara tamnabagi damukta dukanda koi pochai leiba changpone Foreign Sida Leijare, when my mom people can't in minutes. Khongjom na Chatpa, Sinajaga don't listen up. I was from the Tongan Tongan later. Going as he got the Togodanate, Matangi, Hadazo talking, Tanga program on the bike like a life. Two again. Koi ngasi je bye bye numit chu oibna maram oiraga mi se duki matik chile traffic jam duki matik oire koi ne hoji leijari base wangjing bazar dani
ꯑꯗꯨꯗꯤ ꯐꯖꯕꯗꯤ ꯐꯖꯕ Office of the President Superintendent 하이리바 콩좀다 레이바 올레스 홈 아시다 카나구무나 ук질 자오바 카나구무나 마땡 방비닝부 레라가디 하이리바 콩좀다 레이바 올레스 홈 아시다 락피르가 마땡 방비부 야가니 Khoi di mamang na so khoi ahalaman ma'am unagre masak khangmo khap jaunare yam nongare chahi anau ngasi bai bai numit hayeng chahi hawgadar sidai matang sida khoina khoi nu sirba hairok ta gisi jaure tongan tongan bahalaman sing chi mafam jida khoina khudon pot tambala ko sing asi khoi nu sirba bikas kaiku nanau ai samak aduga somna cha ahalaman jawbire khoi khudamak sing asina khoi mamangi matamda khoi haibadi draw ma tawjaki group asina draw asigi maramna koijina kedawrai matamda asigi draw asina maramna sit lemlak pa fan nong kharadna koi ahalaman sing orib singda kaigum khudon khar tamjage haidan laksabani laktoba sidai jida koina matung tarak matamda hena lakpu ngamningai borsuni jenning bai tar hoi adun hena su tawbu ngam bu jage koi group asina makhata ne hena asigi matang gida chamlaku matang da koi bikasna hena bikasna khawahi khara mu thamnaba mangon namu sinajage ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯩꯒꯤ ꯃꯤꯡ ꯃꯦꯐꯃꯥꯟ ꯅꯪ ꯇꯥꯛꯆꯒꯦ ꯆꯠꯈ꯭ꯔꯣ ꯃꯃꯥꯡꯗ katin chang ꯑꯩꯒꯤ ꯃꯤꯡꯅ ꯕꯤꯀꯥꯁ ꯀꯧꯋꯦ ꯆꯥꯏꯔꯦꯜꯗꯒꯤꯅꯤ ꯍꯧꯖꯤꯛꯅ ꯋꯥꯡꯖꯤꯡꯗ ꯂꯩꯖꯔꯤ ꯑꯗꯨꯒ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯄꯨꯟꯁꯤꯟꯃꯤꯟꯅꯔꯤꯁꯦ ꯈꯨꯟ ꯑꯃꯠꯇꯗꯒꯤ ꯊꯪꯅꯔꯒ ꯂꯩꯕ ꯑꯝꯇ ꯌꯥꯎꯗꯦ ꯁꯤꯗ ꯂꯥꯛꯏꯁꯤꯡꯁꯦ ꯁꯥꯄꯁꯟꯇ ꯍꯩꯔꯣꯛꯇꯒꯤ ꯑꯩꯅ ꯏꯁꯥꯃꯛꯅ ꯆꯥꯏꯔꯦꯜꯗꯒꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯑꯩꯒꯤ ꯃꯔꯨꯞꯁꯤꯅ ꯇꯦꯟꯊꯥꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯑꯩꯈꯣꯏ ꯋꯥꯈꯜ ꯃꯥꯟꯅꯕ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯈꯨꯗꯣꯜ ꯑꯃꯇꯪꯗꯤ ꯑꯩꯈꯣꯏꯒꯤ ꯉꯝꯖꯕ ꯆꯍꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯍꯥꯏꯇꯥꯔꯦ ꯀꯣꯏꯕ ꯑꯩꯈꯣꯏꯅ ꯏꯕꯣꯛꯒꯤ ꯊꯃꯣꯏꯁꯨ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯕꯒꯤ ꯃꯤꯀꯨꯞ ꯑꯃ ꯑꯩꯈꯣꯏꯅ ꯄꯤꯖꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯂꯥꯛꯆꯕꯅꯦꯕ ꯑꯗꯨꯅ ꯏꯕꯣꯏꯅ ꯃꯃꯜ ꯑꯩꯈꯣꯏꯅ ꯌꯥꯝꯅꯗꯤ ꯇꯧꯅꯤꯡꯉꯦ ꯑꯗꯨꯕꯨ ꯌꯥꯝꯗ꯭ꯔꯒꯁꯨ ꯌꯥꯝꯗꯤ ꯊꯤꯗꯕꯤꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯁꯨꯁꯤꯡꯅ ꯏꯆꯥꯁꯤꯡꯅ ꯇꯧꯔꯤꯁꯦ ꯈꯜꯂꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯁꯤꯟꯕꯤꯌꯨ ꯃꯈꯥ ꯇꯥꯔꯛꯄ ꯀꯌꯥꯗ ꯑꯩꯈꯣꯏꯅ ꯏꯕꯣꯏꯒꯤ ꯂꯩꯔꯤꯕ ꯏꯃꯥꯍꯣꯏꯒꯤ ꯃꯄꯨꯡ ꯐꯥꯅ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯖꯒꯦ ꯅꯁꯨꯍꯣꯏꯒꯤ ꯂꯩꯔꯤꯕ ꯇꯨꯡꯒꯤ ꯂꯥꯛꯀꯗꯕ ꯂꯝꯕꯤꯁꯤꯗꯁꯨ ꯏꯕꯣꯏꯅ ꯕꯣꯔ ꯄꯤꯕꯤꯔꯀꯥꯟꯗ ꯍꯦꯟꯅ ꯁꯤꯗꯒꯤ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅ ꯇꯧꯕ ꯉꯝꯕ ꯍꯥꯏꯗꯤ ꯄꯦꯟꯅꯕ ꯇꯧꯕ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯕꯗꯣ ꯑꯗꯨ ꯑꯃꯇꯪ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯕꯣꯏꯗꯁꯨ ꯍꯥꯏꯇꯥꯔꯦ ꯕꯣꯔ ꯑꯃꯇꯪ ꯅꯤꯖꯒꯦ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯂꯥꯛꯆꯕꯅꯤ ꯑꯗꯨꯅ ꯏꯕꯣꯏꯅꯁꯨ ꯊꯧꯖꯥꯟꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯉꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯀꯩꯅꯣ ꯍꯥꯏꯅꯤꯡꯕ ꯂꯩꯔꯒꯗꯤ ꯌꯥꯗ꯭ꯔꯥ ꯁꯤꯟꯅꯅꯕ ꯇꯧꯔꯁꯤ ꯃꯇꯝꯁꯤ ꯍꯣꯏ ꯉꯁꯥꯏ ꯉꯟꯅ ꯂꯥꯛꯀꯗꯕꯅꯤ ꯏꯃꯥ ꯍꯥꯏꯗꯤ ꯉꯔꯥꯡꯗꯣ ꯑꯩꯈꯣꯏꯁꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯣꯏꯈꯤꯕꯇ ꯉꯥꯏꯕ ꯑꯗꯨꯅ ꯂꯥꯛꯅꯕ ꯍꯣꯠꯅꯕꯁꯤꯗꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏ ꯃꯥꯒꯤ ꯉꯁꯥꯏ ꯄ꯭ꯔꯣꯁꯦꯁꯤꯡ ꯃꯌꯥꯝ ꯆꯪꯉꯤ ꯂꯣꯏꯁꯤꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗꯅꯦ ꯉꯟꯅ ꯂꯥꯛꯄꯁꯤ ꯉꯝꯍꯧꯗ꯭ꯔꯦ ꯃꯦꯗꯥꯝ ꯉꯁꯥꯏ ꯋꯥꯔꯤ ꯁꯥꯟꯅꯖꯕꯅꯦ ꯃꯦꯗꯥꯝꯁꯦ ꯑꯗꯨꯒ ꯃꯦꯗꯥꯝꯅ ꯇꯉꯥꯏꯐꯗꯅ ꯑꯩ ꯊꯕꯛꯄꯨꯗꯤ ꯂꯩ ꯇꯉꯥꯏꯐꯗꯅ ꯂꯥꯛꯀꯦ ꯍꯥꯏꯗꯤ ꯂꯥꯛꯑꯣ ꯃꯦꯗꯥꯝ ꯄꯨꯛꯆꯦꯜ ꯌꯥꯝ ꯆꯥꯎꯕ ꯃꯦꯗꯥꯝꯅꯤ ꯌꯥꯝ ꯊꯥꯒꯠꯆꯅꯤꯡꯉꯤ ꯃꯦꯗꯥꯝꯁꯨ ꯃꯦꯗꯥꯝꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯃꯇꯝ ꯊꯦꯡꯉꯒꯁꯨ ꯃꯇꯝ ꯂꯣꯏꯔꯒꯁꯨ ꯍꯦꯟꯅ ꯂꯥꯛꯑꯣ ꯅꯣꯏ ꯂꯥꯛꯀꯦ ꯍꯥꯏꯔꯒꯗꯤꯅ ꯑꯩꯈꯣꯏꯁꯤꯗ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯐꯝꯁꯤꯗ ꯌꯧꯔꯛꯄ ꯉꯝꯖꯕꯅꯤ ꯃꯦꯗꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯉꯁꯤ ꯃꯦꯗꯥꯝꯒꯤꯁꯨ ꯌꯥꯎꯅ ꯍꯥꯏꯇꯥꯔꯦ ꯏꯃꯥꯁꯤꯡꯒꯤꯁꯨ ꯑꯩꯈꯣꯏꯅ ꯈꯨꯗꯣꯜ ꯑꯃꯇꯪ ꯇꯧꯖꯒꯦ ꯃꯇꯨꯡꯗꯁꯨ ꯍꯦꯟꯅ ꯆꯥꯎꯅ ꯇꯧꯕ ꯉꯝꯖꯒꯦ ꯈꯨꯠꯁꯤꯟꯅꯃꯤꯟꯅꯔꯁꯤ Midam ni so hai manitang ꯃꯦꯗꯥꯝ ꯍꯣꯏꯒꯤꯁꯨ ꯋꯥꯍꯩ ꯑꯃꯇꯪ Midam ko rin ꯐꯥꯎꯕꯤꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯣꯏ ꯂꯥꯛꯄ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯇꯧꯒꯦ ꯍꯥꯏꯕꯁꯦ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯇꯧꯕꯤꯅꯨ ꯌꯥꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯇꯧꯍꯟꯒꯗꯕꯅꯤ ꯏꯕꯨꯡꯉꯣꯅ ꯃꯃꯥꯡꯗꯁꯨ ꯑꯃꯨꯛ ꯂꯥꯛꯈꯤꯕꯗꯨꯗ ꯇꯧꯖꯒꯦ ꯍꯥꯏꯕꯗ ꯅꯨꯡꯉꯥꯏꯇꯗꯅ ꯏꯕꯨꯡꯉꯣꯒꯤ ꯃꯇꯦꯡꯗꯣ ꯇꯧꯔꯣ ꯍꯥꯏꯗꯅ ꯑꯩ
ꯑꯌꯥꯕꯗꯣ ꯄꯤꯖꯔꯒ ꯃꯣꯏ ꯉꯁꯤ ꯕꯥꯏ ꯕꯥꯏꯁꯤꯗ ꯇꯧꯒꯦ ꯅꯠꯇ꯭ꯔꯒ ꯅꯤꯌꯨ ꯌꯥꯔꯗ ꯇꯧꯒꯦ ꯍꯥꯏꯕꯅꯤ ꯑꯗꯣ ꯉꯁꯤ ꯇꯧꯔꯒꯦ ꯍꯌꯦꯡꯁꯤ ꯅꯤꯌꯨ ꯌꯥꯔ ꯂꯩꯕꯅꯤꯅ ꯉꯝꯃꯔꯣꯏ ꯍꯥꯏꯕꯗ ꯐꯔꯦ ꯐꯔꯦ ꯂꯥꯛꯑꯣꯅ ꯑꯩꯁꯨ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯒꯦꯠ ꯂꯣꯟꯗ꯭ꯔꯤꯉꯩ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯇꯧꯖꯔꯤꯁꯤꯅꯤ ꯑꯗꯣ ꯅꯣꯏ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯑꯐꯕꯗ ꯑꯣꯏꯌꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯑꯣꯏꯌꯨ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯣꯏꯌꯨ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯍꯣꯝꯗ ꯀꯌꯥꯗ ꯑꯗꯒꯤ ꯂꯩꯇ ꯂꯥꯏꯔ ꯀꯌꯥꯗ ꯅꯣꯏꯅ ꯃꯇꯦꯡ ꯇꯧꯕꯗꯣ ꯉꯝꯕ ꯃꯊꯪ ꯃꯊꯪ ꯇꯧꯕ ꯉꯝꯕ ꯑꯣꯏꯌꯨ ꯑꯩ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯨꯡꯉꯥꯏꯖꯔꯦ ꯃꯦꯗꯥꯝ 이보 볼 파트너 비비요. 이보기 피 matang네. 이보ꯛꯇꯅ 수는 시ነꯖꯔꯤ. ꯅꯁꯨꯅꯅꯦ ꯃꯇꯨꯡꯅꯦ ꯑꯋꯥ ꯑꯅꯥ ꯃꯌꯥꯝ ꯑꯃꯗꯅꯦ ꯍꯌꯦꯡꯋꯥꯏ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯖꯒꯦ 이보. ꯈꯨꯔꯨꯝꯖꯔꯤ 이보. ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯤꯗꯤ ꯍꯦꯟꯅ ꯃꯇꯝ ꯁꯥꯡꯅ ꯇꯧꯕ ꯉꯝꯃꯣ ꯍꯣꯏ 이보. ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕꯣꯏꯀꯣ ꯍꯣꯏ 이보. 나올라. 이거 너수는 ꯌꯥꯝꯗꯕ ꯉꯝꯗꯕ ꯈꯔ ꯈꯨꯗꯣꯜ ꯇꯧꯖꯔꯤ. ꯌꯥꯝꯃꯟꯒꯦ ꯃꯇꯨꯡ ꯌꯥꯝ ꯇꯧ ꯉꯝꯕ ꯑꯣꯏꯖꯒꯦ. ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯁꯠ ꯑꯩꯒꯣ ꯑꯃ 이보 수직내 ꯌꯥꯝꯗꯕ 이보 ꯌꯥꯝꯃꯟꯒꯔꯦ ꯃꯒꯣꯟ ꯕꯣꯏꯣ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯅ ꯆꯍꯤ ꯆꯥꯝꯃ ꯍꯦꯟꯅ ꯄꯨꯟꯁꯤꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯐꯖꯅ ꯂꯩꯕꯣꯌꯣ ꯅꯨꯡꯉꯥꯏꯌꯣ ꯅꯨꯡꯉꯥꯏꯌꯣ ꯑꯃꯟ ꯃꯇꯨꯡꯗꯗꯤ ꯇꯧꯕ ꯉꯝꯕꯣꯌꯣ 사안을 더 필요. ꯃꯇꯨꯡꯗꯁꯨ ꯍꯦꯟꯅ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯦꯟꯅ ꯑꯐꯕ ꯑꯣꯏꯅꯉꯥꯏ ꯕꯣꯔ ꯄꯤꯕꯤꯌꯨꯅ ꯍꯥꯏꯖꯔꯤ ꯑꯣꯏꯕ ꯑꯣꯏꯀꯣ ꯃꯇꯨꯡꯗꯁꯨ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯆꯥꯎꯅ ꯇꯧꯕ ꯉꯝꯕ ꯑꯣꯏ ꯑꯩꯁꯨ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯏꯃꯥꯍꯣꯏꯗ ꯂꯨꯄꯥ 10 ꯍꯥꯞꯀꯠꯆꯔꯦ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯀꯣ ꯃꯇꯝ ꯁꯥꯡꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯗꯅ 이사진들이 떼ꯛꯇꯕ 까이더바 자기 다 고딩 자기 그래 좀 비모 감자겠구나 이사진들 지는 장고를 나가지고 이사진들이 좀 ꯑꯅꯥ ꯑꯌꯦꯛ ꯑꯝꯇ ꯌꯥꯎꯅ 이사진들 ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯣꯌꯣ ꯋꯥꯠꯇ ꯑꯗꯨꯝ ꯐꯝꯃꯒ ꯑꯗꯨꯝ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯐꯝꯃꯒ ꯍꯥꯏꯔꯁꯨ ꯌꯥꯔꯦ 이분하고 이뱀 거의 라카도 제히지들이 농아예 파나 나의 구동티가 와나 암티 야우도 보여 농아예 파나 반 보이거나 동대초 아시공부터 그렇게 멤버 마펑구등 또 봉안 보이고 보이시는 하나 하이데리나 하나의 그 암티 야우비며 이복도 말타나 이복도 피비버지 나짜 아이코이나 와칸다 까리 파우비게 아 성감다다 피비야 그디 농아라나 야 하라우게 얘도 뭐고 안테인진 비요 이보. 인제게. 인진 비오가 일로 연재기게 해봐 하비 인진 비요. 인비게 나주나 아름 뭐 피네 학생 너 인비랑 탕 수는 이제 시대가 그냥 수기 인다 방도. 아 우리는 뭐 이제 stand up doors ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯅꯕ ꯃꯇꯥꯡ ꯌꯧꯔꯦ